Sakhangdabasingna Yumda bom Langsinduna Pokhai-Hankhre amadi thamjilamlaga aki akhang pohanbagi thodok khunai asida tatana thorokli. Masigi manungsana ngarangsu sakhangdaba mioisingna Jnims ki Dr. amagi Yumda bom langsilaga Pokhai-Hankhre. Thodok asi ngarang numidang pung 8 minute yankairom chatpa matamda Imphal East District ki manungsana Bamon leikai gi Aribam Kollup ta leiba Jnims ki Neuro surgeon oiba Dr. Amitkumar gi Yumda thokibani. Sakhangdaba mioisingna Dr. Amitkumar gi Yumda bom ani langsilam ki. Maduda bom ama pokhairakpadagi sumangda khamduna thamba nishan karama mai saktuna amangata thoki. Adubo atopa bom amadi pokhaikide hairi. Thodok aduda mai saktuna amangata thokraba car adugi registration number na MN06LX 4376 ni. Loinana yumgi thong thono amadi glass kharasu akaitoi thoki hairi. Adu mainamak thodok aduda thoidokpa mi sokpa panbadi yaukhide. Hojik phobgi oinadi kanana kari maramgidamak bom Pokhai-Hankhre thong adu satharambano haiba chapchana khamungamdre. Thodok adugi matangda Porompat police na case ama lokhatuna makatana thijinba houkhre hairi.